Coordinating Committee on Manipur Integrity, Cocomi Meeoi Tarina Saba Mihut Kanguma, New Delhi Gidamak se, Nungtil Imphal Thadokhre, Nungtil Pung Amamakagi flight New Delhi Gidamak Imphal International Airport ki Khong Sanki, Airport Thadokhre Cocomi convener Kurajam Athoguna Haikivada, Committee Suna Megitang Hunda Miamgi Convention Ama Pangtokuna, Loki Buwaraki Matungina Haying, Tang Kuntare Suda, Center Lenga Kawari Sanan Bathorang Kia Pakatun Laki, Adumainamak, Tasgi Kunda Toki Bathodo, Aduna Marmorga, Hosik, Erekli Bapiba Masuda, Cocomi Hana Loki Warep Singdagi Ahenba, Gualta Bigi Todoki Matang the Suhapsinduna, Akupawari Sanarakani Habigi, Wafum Sing Fodonlam Ki. Magi dignity, magi status adu insult to Waikai Kunava, Mangan Bama Man Bamonda status head administrator na government na Thadokhre Tonadu, Miam the Pena the Vadagi, Madu Mayota, Tonganba, Ishuamu, Kudaktamu, Hojala Kusina Maramorakanda, Ishuasi the Sway Cocomi Mang Haraga, Masi for the Shandal Tono Parakivani, Adu Hana Tanakiba, Lemna Ribai Sigi, Convention resolution sing Adugi Magi agenda sing adu, pursuit on the process as you put now, Punjala Panamarakanda. Hojiti akoi chumnagi convention ki resolution du kaktana tana hoji ngarang sumi myamna ilaino myam soktana Cocomi sanjal laiba khongjin sing adugi part amoina chacha rakhiba goltabi gi issue gi matang asijo akoi sinsoi chodana akoina wari sanaba matamda akoi pursue togani aduga akoi gi si ahan bane akoina ngada hawribasi aduga Manipur da thokriba chahi ani suraba crisis asi resolve tonanabagi akoi gi Cocomi gi maikai dagi akoi sincere attempt ama tawba honanabagi ngasi akoina Delhi da chachari bisi adugi ahan ba step amani aduga step asigi makata la further akoi thabuk myam ama akoi changjan da wali ngarang nan thokriba amani ngarang thokriba nuai taba thodo sing ase masigi agenda sing akoi hapchal laga dia government da pursue tawudi akoi yawja